Sanamahi laining chatliba khoi mitai furup ta yamna usit kaden ko thaina mongda khoi akampet media da social media da Facebook da comment pirakpa Muslim pamasa ama mamingna Mustafa King kawi hairban pamasa asi khoi anjumana thikalaba matungda kokhallaga wakhal tahankhre matung manau tawdna ba haikre aduga masamakna singdok warolju asumna pirakli me mate amtang taminasi 그 사나마히 laining chatpa isilinaw singda yamna thamoi sokadaba tawhaidaba hayaidaba wafam nganguba magasi akoigi andumangi thomisingna fagalaga maku office ta wakhan taminagani adu mahaki maikaidagi mayamda sengdok warol lama akoi andumangi site tagi maku fagalaba matungda mayamda sengdok hanbagi warol dang pijari I'm Mustafa King. Salaisa Pertinence ki every ki live video amada ki every account Mustafa King dagi Sanamahi laining chat from my day isin announcing na sounding gadaba wahay Sanamahi panduna comment ama piruba aina wakhal khandahudabadagi haikibani laiba social media gi kuthangda lankhre haina sengdokjai makhatana sigum laba kamel asi amuganna akoi kiroidabani adu laiba akoi Sanamahi laining chatpa maitai thilinaw singnasu akoina Makhatarkpada RAF Rapid Action Force ki Deputy Commander Maming Binod Kumar ngasi Susampur gi manung channa leiba KBC Center da leiba church ta baptised tawdana Christian dharma on khre hairi